Kurumjari. Sktv's News po yung biri bakwai pum namuk po OLIVIA takilam mum na taram dokjari han bada maroy pa pausang pizari. Kamjong District ki manung chanba litanda kuki jo singna langje na duna ladiba relief camp ta MLA yumnam khem chana chatuna awa ana pukmen paumen nakre. Nauna kundalay ta bahuragliba langje na rubastingi mapung fana rehabilitate tauna na ba DC singna lenga katanaraga policy maputhokpagi tangai fadabalay haina kokomi ki convener KH athawna phongdorakli. State asigi kachin koya sin bathungna chathok sasin tawbada khudong chananaba MST gi bus service hauna ba thabak paikhatli haina additional chief secretary transport Anurag Bajpai na phongdokre. Lenga ki school gi oja amasung mahairoi singi parents ka pau fauna bagi chang wat pana mahairoi singda asoi bakaya ama yawrakli haina education S ki director NG Vogendra na hairi. Relief camp singda changja from loduna lady ba lanje na rakhiba singi lengak na piba ration money handokiba bu ngasi yanaba purakpadagi amuk pikre. Amasung PMGSY Phase 3 gi thabak sing Jiribam district ta athuba matamda paikhat pinanaba ajuka amadi JDO na Manipur gi governor Ajay Kumar Bhalla da taksinkhre. Hauzik pau sandok nupizari. Jahi ahum faraglaba Manipur gi irangda ahanba oina MLA yumnam khemchana Kamjong district ki manung chana litanda kuki jo singna lanjana duna leidiba relief camp ta chatuna awa ana pukmen paumen nakre nakal anina matam kuina mukna duna lakraba matung maitai MLA singi maraktagi singjamai SG MLA yumnam khemchana ahanba oina ngasi lanjana riba kuki jo singi miyoi singna leiba litangi Sarai khongda hangba relief camp da chatuna lanjenariba singa unaduna makhoi gi awa ana paudam takibaga loinana oiriba fibam singyang sinkibane punna kuki jogi miyoi chamnga ga manga leiba relief camp aduda MLA yumnam khemchana lanjenariba singda wari watai sanakhe khongsada duga mari leinana MLA yumnam khemchana hai mukna ba haiba si malem gi mafam kaya da su thoklibani adubo aikhoi masel mukna bana state asike chawkhat thorang gi thabakta akaiba ohellakani aikhoi na hauzik soikibana tungi mirol na wahaugadawribani wari watai sabaga loinana apen pen da tathok tasin taunaduna thong manana chawkhatba Manipur ama ohelasi haike relief camp aduda leiba lanjenariba miyoi amana phongdorakibada relief camp ta leirakpa matam kuire yumda hanjillaga hanagum mahausagi punsida hingba pame lengakna lanjenariba singbu yumda hanjil hanana ba hotnabiu haike MLA gi khongsaduda fungyar AC gi BJP gi mirep oikiba Hopingson Simre ADC Urkhul gi hanagi caretaker chairman Mark Luithing amadi Urkhul amasung fungyar gi BJP gi luchingba amadi luchingbi kayasu sarukya ke conflict haisi prithivigi jaga ayambada dum thui adu ekoi sida su thoi ba conflict sina maram oirakanda ekoi changnaba yadaba unaba yadaba adudi ekoi gi development gi process yamna sokpo oigadaba so why should we think for this young generation ngasi ekoi na soibana hai future angang na wagadobani aduna halloiba premium na gyan punna gyan tamina kanda what hill and valley ani punna gyan tamina kanda equal development oiba state ama semina si haibagi adi khongsen IDP oina ama oibagi hiding bagi puji se khoi sida lerat pasi chahi ho phajil e adone khoi su wana le jare gati government sina khoi hana le pham sida 100 bid ba haina appeal to jari somewhere we have to start the beginning there has to be a beginning haila tawraga khoi se orakuni aduna masi smain chakse khoi ki su nate nusi chanan leramba matama no kamaina hansin sera haibudi part amogoina phongthang lawni masi da kanna khoi ki honorable minister weramba yumnam khemchan sina suman khongthang lawsi manipur apun bagi bi se kramain la kan sera khanbagi okhanna la yam harauje khoi ki angam bhai mateng palada manipur normal life adu restore thona ba haibi Miami so tu haro no pire masa tu yamna nungai
नौना खुंदा लेताब हौरकलिबा लांजेनरुबसिंग मपुंग फाना रिहेबिलिटेट तौननबा मरी लेनबा डीसी सिंगना लेंगा कतानरगा पॉलिसी अमा पुथोकपगी तंगाई फदब लई हाइना कोकोमीगी कन्वेनर खुराइजम अथौबना फोंदोरखली वफम असि हंदकता मसा मसागी युमदा चंगबा हौख्रबा लेमराम वारोई चिंगदा कोकोमीगी कन्वेनर खुराइजम अथौबना लुचिंगबा टीम अमना आईडीपी सिंगी कमिटीगा पुन्ना चटकिबा यंगसिन खोंगचट अमदा महाकना फोंदोखिबनी यंगसिन खोंगचट अदुगा मरी लेनना खुराइजम अथौबना फोंदोखिबदा लेमराम वारोई चिंगी खुंजा सिंगना नौना खुंदा लेतानबा लेंगाकना मपुंग फाबा थौरांग लौखटलब्रा हाइदुना यंगसिनखिबनी मसिदा युम कया अमदी मतम सांगना नोंखांग चाइरुबना अदुकी मतिक फिबम चादबा कया थेंगनरखे लोइनना युम अमा लेरमी हाइबगी खोंगुल मुदख्रबा मफम तरेत निपान सु लेरमखे मसि पुमनमक सेमजिन साजनबदा लेंगाकना लेप सेनफमना थबक तौबा यागनी थाजते मरम अदुना बिष्णुपुर डिस्ट्रिक्ट की सेमखिबा रिहेबिलिटेशन एंड रीसेटलमेंट कमिटी की थौ पुबसिंगना मफम असिगी असेसमेंट तौबा चुमगनी युमथोंग हुंफुगा तरेत हुंफुनिपान लेबा खुल असिगी फिबम चाद्रबा युमसिंग लुपा लिसिंग खरा पीरगा सेमजिन साजिनबा याबगी वाफम लेते नौना युम साबगी एस्टिमेट होतबा यारोय लोइनना सर्वे तौबगी तंगाई फदबसु चाउना लei ngasi khongchar asida aikoina fangliba ground report asida yumfam oiraga mari leinaba singda proposal ama thagani hauzik lanje naruraga khunda leita ba horiba miyam asi senthok lambi leitribana ayambane nauna rehabilitate taunanaba mari leinaba dc singna lenga katanaraga policy puthokpa mathau tai masiga mari leinana सेमलकपा कमिटी दा लांजेनरिबा सिंगी मिहुद यावहंदुना मखोइगी वाकत सिंग पुथोक्तुना खनबा चुंगनी मथौ तारबदी सीएसओ सिंगी मिहुदसु कमिटी दा यावहनगदबने मसिना रिहेबिलिटेशन अमसुंग रीसेटलमेंट की थबकता हेना माइ पाकना चंगसिनबा ngamgani हाइनसु खुराइजम अथौबना मखाताना फोंदोखे लेमराम वारोई चिंगी युमसिंग खुंजननबगी अखोई दुम इनिशिएटिव मा बिष्णुपुर डीसी की मखादा लोखलखिबा थोरांग अदु फिबम सोबा चाही अनि मखाई चाही ओम संजलाबा युमसिंग न मतम सांगना नुगांग चाइरगा लेरुबगी अयाम युमसिंग से हानसु पक्का युम चेक युम ओइदबनिना मदुगी फिबम सोप मयामसी समजन साजनन होनबदा चंगदोरिबा सेनफम असि हुजिक लेमनरिबा सेनफम अदुना समजनबदा सुंग ओइथोरोइदबा अन हाइबा मफमसिंग असि रीसेटलमेंट एंड रिहेबिलिटेशन कमिटी की अखोई रेस्पोंसिबल अखोई की कन्वेनर चेयरमैन सिंगना मफमसिंग असि इंडिविजुअल एंड असेसमेंट तौदबे यारोय पुनमकी ओइना अखोई लुपा लिसिंग असु पिरनी हाना हायरगा दमाना तेमथोगा तौबे याबगी फिबम द लेते युमगी खोंगुल पुरा मांगखरबा पुरा पाखखरबा जगा म्याम यावरी हाइरबसिंग अदु नौना युम अमा साबदा चंगदोरिबा मदुगी चौरापा मिनिमम एस्टिमेट अमदि होतबे यारोय मदु होननबगी सर्वे तौबसी याम तंगाई फदेना खली अदुना बिष्णुपुर डिस्ट्रिक्ट की लेरिबा रीसेटलमेंट की कमिटी ना मदुगी सर्वे दु अथुबदा तौननब होनबियो चलिबा थासिगी मनुंगदा लांजेनरिबा सिंग मसा मसागी युमदा हंजिल हनगदबनी हाइबा डिमांडा कोकोमी अमसुंग आईटीपी सिंगना खुसमनरगा संगसेलकपा वाकत खोंगजंग सिगी थाना नुमित निपानी सुख्रे लंबोय खोंगनांग मखोंगदा चथरिबा रिले सिडिन प्रोटेस्ट अदुदा तोंगान तोंगान बा मियोय कयाना मफम अदु लाक्तुना वाफम कया मरुम फोंगदोखे लोइनना प्रेसिडेंट रूल गी लेंगाकना आईडीपी सिंगदा चटलिबा था असिगी मनुंगदा मसा मसागी मयुमदा हंजिल हनगनी हाइना पीखिबा थाजबा अदु ngasiगी नुमित asi padana numit kulhumdoi ni khakta ngaisilakle hainasu ningsingki ngasigi protest mafam da saruk yakhiba wangang loising adudi utlau da hangba relief camp tagi lakhibi rk bebita maitai lipun gi president haisnam sinlen all manipur student guardians association gi maikai dagi sumati sagrakpam apun bakaithil sinai lup manipur gi sobhabati khamnam सोशल एक्टिविस्ट सापम कंगलेपाल कोकोमी कंसल्टेटिव कमिटी की मेंबर युमनाम दिलीप कुमार अमदी कोकोमी की को कन्वेनर युमनाम संजित कुमार ने वांगांगलोई सिंह असिना लौसिंग ओइबा वाफम कया मरिक चुमना थमकी हाइना कोकोमी की आईपीआर कमिटी की कन्वेनर लाइखुराम जयंतन खंगहलकली स्टेट असिगी काचिन कोया सिन बथुंगना चथोक चसिन तौबदा खुदोंग चाननबा मणिपुर स्टेट ट्रांसपोर्ट की बसिंग सर्विस हौननबा थबक पाइखतली हाइना मणिपुर लेंगा की एडिशनल चीफ सेक्रेटरी ट्रांसपोर्ट अनुराग बाजपाईना फोंदोखरे ngasi Imphal East District ki manung channa top dushara da leiba Institute of Driver Training and Research Center IDTRC Manipur da Manipur State Transport ki driver amasung conductor singi numit humni gi oiba refresher course ama haudokre thoram aduga mari leinana Additional Chief Secretary Transport Anurag Bajpai na hai miyam gi chathok sasin tawbada khudong chananaba Manipur State Transport ki bus asing asi Manipur gi kachin koya sin bethungna service tawnanaba hotnari Transport Department ki
makhada cheliba bus sing asigi kanaba miyamda phanghanba haiba si leiba ki pandamni haukiba chahi tare nipan hena MST gi bus service lab luraba matungda amuk hanna state asigi mafam khuding makta yauduna miyam gi chathok sasinda hena khudong chana naba department asigi bus sing amasung bus sing amuk hanna chain bahawna na bathabak paikhatli masida passenger sing asoi angam yauhandana service piba ngamna naba MST gi driver amasung conductor sing gi refresher course asi pangthokpani lenga ki transport department ki bus service tawba matamda manama sing yonduna nongmagi chara taliba sing dagi hauna sathok sasin tawbada kanaba kaya ama supigani haina Anurag Bajpai na makata na fongdoki Deep commitment, the government, to strengthen the foundations of public transport. It gives high priority to the mobility, safety and daily life of our common people. Because surface transport, that is the bus, is one of the cheapest mode of transportation and it is being used by the common people who don't have cars, who don't have motorcycles, who don't have other means. So the government is committed for the cause of the common people, and as you all may be aware that for last 7-8 years the buses are not plying in the state to various routes, and the government is now almost ready to start various routes for the common people. We are working on it, and before that perhaps drivers and conductors who have not been driving or running the buses for a longer duration, a kind of a refresher course was essential, because the time has changed, technology has changed, people perception have changed, many things have changed over a period of time. So I think this refresher course was essential. lenga ki school gi oja amasung mahairoi sing gi parents ka e pau faungnabagi chang watpana maram oiraga mahairoi sing da asoiba kaya ama yaurakli haina Manipur lenga ki Department of Education ki Director NG Vogendra na phongdorakli wafama sing asi lamfel da leiba State Council of Education Research SCERT gi multi-purpose hall da Department of Education na sinduna chahi asigi class 10 amasung class 12 ta magwang na phanglakraba lenga ki tongan ba school gi mahiloi sing da mana pibagi thoramda mahakna phongdokhibane thoram aduda Directorate of Education Hills ki Additional Director Dangmai Manglem amadi Department asima ki Valley ki Additional Director Biseshwar Khumuk Chamsu sarpya ke thoram aduda Director Vogendra na makhata na phongdokhibada lenga ki school da tamliba mahairoi singi parents singa oja singa pau phongnabagi chang asi aduki matik watli lenga ki school da tamliba mahairoi sing asi matau karamna mikok thongba mahairoi amamam ohengadagi haibagi matangda parents amasung oja singa toina khanna nainaba mathau tai hauzik vacation matam asida oja amasung parents sing unaduna interaction taunana ba hotnaragani lenga ki school ayambada oja watpagi wathok leiriba asi oja sing regularization taurabadi oja lising mangarom chongthorakani masina awatpa oja sing asi line mention mangamgani haike agang sinu hodari si ojana su guide tawba home front ta parents appoina su ko mai si kai tawga phani khotni na interaction si am darkar laiba parents teachers sigi koi PTM meet se na ai si am darkar laiba aduna akoina gasi chahi guding gi ai gi predecessor mamang chingda su hodok piram ba incentive award ni maji class 10 sina mo grading system de lakhi de discontinue tawre aro aina tajabada kumsi chahi su 12 pc grading system haugiro hai 12 se grading je hauragadi CBSE de haura che hauragadi high incentive award grading system da koi kamai pi doilo scheme should be effective id akoina target tawri ba satra do adu de kayamuk henna effective oina tena taw game do adu ge target do hangna ba suggestions I invite suggestions for the new ke hetare mathang the grading system jila akanda scheme ji kamaina semdok si ge adu ge suggestions I invite to PMGSY Phase 3 की थबक सिंह जुरीबाम डिस्ट्रिक्ट ता अथुबा मतमदा पाइखत पिननबा ऑल जुरीबाम यूनाइटेड क्लब्स एसोसिएशन आजुका मदी जुरी डेवलपमेंट ऑर्गेनाइजेशन JDO ना मणिपुर की गवर्नर अजय कुमार भल्ला दा तकसिनख्रे हौकिबा दिसंबर की तांग तरुकता आजुका की सेक्रेटरी Y रोमेन अमदी JDO की सेक्रेटरी H प्रियांदना खुदेक पीदुना पिसन की बचेरोल दुदा हंदकी चही की वर्किंग सीजन मनुंगदा मिनिस्ट्री ऑफ रूरल डेवलपमेंट ना इंग्लिश अंगनी कुनमरी की मार्च थादा सैंक्शन तौरक की रूरल इंजीनियरिंग
Engineering Department RED Manipurna Paikhat Kadaba PMGSY Phase 3 gi thabak sing English ngani kun manga gi December tha yausilak laba fawba thabak hauba ngamloi dawri haibasi taseng alaibak thibani hauzik paliba Manipur gi PR lengak asina miyam gi development work sing da pukning changdrabra haina chingnaba fawhalle anirak hanna tender ka khraba matungda ahumlak suba oina haukiba September 18 da tender haukiba PM GSY Phase 3 gi project asida juribam gi oina package manga gi punna lupa crore kunnithoi ga lakh marifumuk yauri masi Juribam gi oina rural area sing faunagadaba achoba lambi thong semgatpagi project amani adubu project asi sanction tawraba matung chahi ama helaba fauba thabak paikhataba haibasi PR gi lengak na juribam miyam bu mirai bani sanction tawrakliba thabak sing matam chana paikhattabadagi project asi punna kakkibagi fibam da leire kumja English ngani ga kunmari gi March tha da sanction tawrakhiba chahi asigi September 18 da need tawkiba PMGSY Phase 3 gi thabak asi National Rural Infrastructure Development Agency NRIDA na piba chap chaba guideline gi makhada tender process loisin biduna handak chahi asigi working season manungda juribam gi lambi sing semba haunanaba thabak paikhat piu haina cherola sida palakli Manipur lengak na lanjenar kibasingi ration money nongmagi oina lupa marifu marida November thadagi DBT gi khuthangda kaplakiba adubu yaningda fongdok laduna lanjenar kiba singna sawombung SDO officer November mangada handokiba adu ngasi Imphal East District Deputy Commissioner Dr. Nivedita Laiden lakpamna amuk lanjenar kiba singda khusinakre ngasi porompata leiba DC complex ta pangthokkiba lanjenar kiba singi ration money khusinabagi thoram aduda Thauramadu mari leinana Imphal SK DC Dr. Nivedita Laiden lakpamna fongdorakpada hauzik tongan ba relief camp singda changjafam lauduna leiba lanjenar kiba singda lengak na ration piduna laklamba adu November thadagi sale oina piba haurakibani lanjenar kiba imung amagi miyoi amada nongmagi oina ration money gi senfamasi lupa marifu mari piba asida lanjenar kiba singnadi lengak na piriba senfam asina makoigi awat apa kaya sizinabada konade haiduna Ikaudagi lanje narakduna hauzik sajiwa relief camp ta leidiba punna lanje narakhiba miyoi chamri ga humfu taruki apunba senfam lupa lakh taramathoi lising humfu taramari ga chahum kunasi November ki tang manga da camp nodal officer da hauki adubo yanaba ama handokhi adubu yanaba ama puraktuna lanje narakhiba singna handoklamba senfam sing adu ngasi amuk makhoida khusinabane adumoina mak chatliba December thagi oinadi lanje narakhiba amagi nongmagi ration money oina lupa chama da direct benefit transfer DBT gi khuthangda senfam sing ka pahori haina mahakna fongdokhi Khogi target si within the district manungda leiba IDP si aya ba mafamda hanjal hanba yum da hanjan basini akhoina makhal ahum thoe sidai se yum si partially damaged haiba maga fully damaged fully burned haiba maga category ani thoe aduna khoina fully damaged singsi khoina hanana permanent housing scheme da cover tawrame hojikna mu PMAY gi special package ama piraktana government of India na pirakpadagi akhoina si yum sabasi loinamak sida cover tawjari Imphal iski oina 402 yum se PMAY special package da cover tawjai khoina register tawjai adugi manungda changba ya ba jaga khandok jaraga 83 number of family house si khoina hana prioritize tawi sigi register tawbo hore khoina FTO generate tawrakanda paisa release tawrani moi magi account DBT oina khoina kapjagani aduga degi yum saba horani aduga Imphal iski oina hujibauta just recently by November last month da 46 plus another 8 ama akhoina laikhong haiba andro kendragi kairabitra subdivision gi si changba hogre then another 31 families akhoina kakching gi IDP oiba serau sugnu gidagi khogi kemta leijaba 31 families si DC kakching na mogi yumsu ready oire halan biro o haire adodi yam long 2-3 months back ta haira abani adubu akhoina angang gi satra gi hekta yadabani na session loiba ngairaga December end si the exam gi angang gi loira kanda masi akhoi chatna ba thorang tawri 31 families from kakching district simaga khoi ready oire ngasi se DC office ta like ibagi maruba maramdi mamangda thakarna piba ration money rupees 84 per head per day pibisa sigi amount sigi mamangda hana pyramid rupees 80 per head per day for daily management piraga ration ching sina 400 gram per
per day per person piramane adugi matungda 80 dugi mathakta 4 hapsalaga sing su kaisu khole manage taw habadu dul pamari gi sing je koi karai da leiga dage madugi jaga se takpiu haraga mugi paisa se khoina manage tawgun ngamui haraga November gi date 5 ta refund tawgi bani adugi matungda khoina tawkibu demand dugi matungda gi de project rupees 84 aramado rupees 100 to onthok piraga onthok pirak padagi khoina handokhiba rupees 84 do yasen yana raje haraga 84 du yana nabugi launu nabugi lakpadi Manipur gi Vishnu Temple ningthina preserve tawduna thambina naba MP Sana Jaubana Parliament taksin khrei Manipur gi Imphal city dagi kilometer 18 lom tamak satlaga leiba Bishnupur district leiba miyamna brick temple hairaga khangnaba Vishnu Temple bu miyamda pak sanna khanghanaba ningthina yengsinbina naba amadi preserve tawduna thambina naba Rajya Sabha gi MP Ningthau Sana Jauba leisembana Parliament taksin khrei ngasi famkiba Parliament mifam gi 0 hour gi matamda Vishnu Temple gi wafam asi pukhaladuna MP Ningthau Sana Jaubana hai Manipur gi Imphal city dagi kilometer 18 lom chatlaga leiba Bishnupur district hairiba mafam asida leiriba miyamna brick temple hairaga su khangnaba Vishnu Temple asi state asigi khwaidigi liraba laisang singi manungda ama oiri laisang asimag Lord Vishnu da kathokla laisang amani loinana laisang asi kumja inglisingamaga chamri humfu taretagi inglisingamaga chamnga subna nipan 80 fawba Manipur gi ningthau oina pan kiba ningthau kiyambagi matamda sakhe ningthau kiyambana yumthangnaba leipak upper Burma gi ningthau san gi mafamdagi Vishnu emblem ama fanglaba matungda laisang asi sakhibani haike monument asigi matangda miyam da pak sanna khanghananaba ningthina yengsinbinaba amadi yokhutuna thamba amadi atai atoppa mari leinaba mamal leiraba ningthiraba posak sing hapsilaba matam adu khaktada laisang asigi asengba puwari cultural value amadi maru oibasing adu mayek sengna khangba ngamgani haiba wafam thamke laisang asibu ningthina yengsinbida bagaloinana yengsinbibagaloinana preserve tawduna thambina naba MP Sana Jaubana house ki khuthangda central lengak ta taksinki Island structure feature of the temple is that it is covered by a corbel roof. The architectural style of this temple shows the influence of both Brahmins and the Chala architectural style. ASI can give more focus on this rare piece of historical monument in order to promote the site and attract tourism from all over the world. The monument requires proper maintenance by providing permanent caretakers, chowkidars and gardeners, etc. The temple is the testimony of the advent of Hinduism in Manipur and its relationship with neighboring countries. So I urge upon the government that the true nature of the character of this temple could only be showcased by proper awareness, care and preservation of the monument and adding other related aesthetic values. Board of Secondary Education Manipur Bosemna Puthokadaba Mahirui Singe Lairik Sing Anoba academic session Haugadorabasu Lairik Namnaba Che Chen Bangamdre Anoba session Nangnanaba Lairik Sing Fangalu Haina Mahiroi Lup Taruk na Manipur gi Governor Ajay Kumar Balaga Unaduna Taksin Kre Leiba Imphal gi Lok Bhavanda Mahiroi Lup Taruk ki Luching Basing na ngasi ayuk pung 13 makai tarakpad matamda Governor Ajay Kumar Balaga Unaki Unabaduda Mahiroi Lup Taruk ki Luching Basing gi Maikai degi Chahi gi exam naksil laklaba matam asida Bosembu Kangkhong Chahenba yaba mawongda thausil kaya lengak na chatharakli haina pendaba phongdokhi Kumja Englishing aniga kunmathoi gi Mars thada thokpa lengak ki office memorandum amada Bosem gi chairman natraga secretary lauthoke hairabadi mangjaunana tha ahum gi mamangda pau pigadabani haiba ama yauri masiga loinana exam maya gumbada lengakna hektamak Bosem gi maru oiba thau puba sing sindok sinjin tauba chumde lengakna thabak taubada mahiroi singna yetningai oide adum oinamak handak lakadoriba anoba academic session asida mahiroi singda fanghangadaba Mahiroi Singna Fanghangadaba Lairik Sing Quality Control Taubaga Loinana Afaba Print Ohengadabani Haina Mari Lainaba Sing da Taksinduna Lakli Haiba Wafam Sing Thamke Amaromda Governor gi Maikaidagi Bosem gi Chairman asi Mahaki Mafamda Halhan Kraba Matungda Education gi Director Amuk Pusillakli Matam Kharagi Oina Tangai Fadaba Ahoba Thabak Thoram Singh mensinabani Hiram Asima Kota Lairibanina Judgment Amap Lakhigane Amaromda Bosem gi Chairman Amasung Secretary gi Formasi Regular Oina Hapnana Bahonagani Haiba Haina Mahiroi Lup Taruki Luchingba Singda Kangalaki Hairi
चलिबा चाही असिगी दिसंबर 13 दा इंडिया की प्रेसिडेंट द्रौपदी मुर्मुना मणिपुर दा लाक्तुना थासिगी 12 दा पांगथोकदबा नुपी लान की थौरमदा सरुक यागदौरी हाइरिबा खोंसत असी लमदम असिदा इंग तप्पा चौखटपा पुरकनबा नत्ते महाकी थौसिल अमसुंग प्रोक्सी वारना कांगलुप मसेल नुंगसिया नहंददुना कांग खोंग चाइरबा लमदम असिबु हेना फिबम सोखंदुना मखोइगी लोइलम मराचेट हननबा मरौ लेबा खोंगचतनी मरमदुना द्रौपदी मुर्मुरगी मणिपुर की खोंगचत असी कोरकोमना कंडेम तौबता नतना बॉयकॉट तौरे हाइरि लोना थिंख्रबा लालहौलुबसिगी मीडिया कोऑर्डिनेटर एम सखेन नंगसी प्रेस थादोरखिबा चेरोलमदा ngasi मणिपुर दा मरा लेजदबा मिचम चहुम की मयादा लेखिद्रे मिचम लिसिंग कयाना मसाव की पोक्नफम लमदम मक्तदा लांजेन हले हौजिकना इंडिया की प्रेसिडेंट मसामक लाक्तुना अचाको मैदा कांगलुप अमसुंग पॉलिटिकल की थाव हैजिन गदौरीबरा मणिपुर की अपुनबगी सक्तम असी इंडिया ना कैदौनुंगदा पामदे मणिपुर की मियाम पुनखिदनबा फुरुप की मिंगदा लाइनिंग की मिंगदा सिंगचेप थाबदा नतना असोप मफमदा मतम मतम की थुम थाक्सिंदुना थमले मणिपुर मुथतननबा होटनरिबसिगी सरुक अमा ओइना ग्वालताबीदा इंडिया की लानमीना बस दा मणिपुर थाब वही मुथतली अदुगा अफब सादुना इंडिया की प्रेसिडेंट ना सेंगलबा नुपीलान थौरमदा सरुक यागनी हाइदुना लाकदौरी नुपीलान अनिमग निंग तंबगी इहौ निंग तंबगी इखौ लांगलबा इमा सिंगना माई पाखी लाल अनिमक मालेम की मियोइबगी पुवारी दा अतांगबनी मणिपुर हौखिबा चही कया की ममांगदगी पांगथोरक्लिबा नुपी लान निंगसिंग थौरम असिगी लोइलम मरु फुक्तत्तुना इरेबा की निंग तंबा हंजिननबा इमा सिंगना मसागी हकचांगदगी अंगांगबा इखेंग सिंथदुना अमदी कैशुम संगी अवाबा खांगदुना संगसिनखिबा इहौ अदुबु निंगसिंगबनी अदुबु हदक इंडिया की प्रेसिडेंट द्रौपदी मुर्मुना नुपी लान थौरमदा सरुक यागनी हाइरकपासी असेंगबदी इंडिया की प्रेसिडेंट ना नुपी लान मांगथोकपा लाकपनी मरमदुना प्रेसिडेंट द्रौपदी मुर्मुर की खोंगसत असी मियामना सौगतफम थोकते कंडेम तौबगा लोइनना बॉयकॉट तौफम थोई मियाम होपना महाकी खोंगसत असी कंडेम अमसुंग बॉयकॉट तौमिनरसे इंडिया की प्रेसिडेंट ना लाकदबा नुमित था असिगी तांग 13 की अंगनबा अयुकी पुंग अमदगी हौरगा महांगना लमदम असिदा लेरिबा मतम फावबा कोरकोमना मणिपुर पुंबदा टोटल शटडाउन लाउथोकले हाइना चेरोल असिदा पल्ले इंडिया की प्रेसिडेंट द्रौपदी मुर्मुना मणिपुर खोंगसत असिबु लोना थिंख्रबा लालहौलुब नेशनल रिवोल्यूशनरी फ्रंट मणिपुर NRFM ना जनरल स्ट्राइक थमले हाइना लाउथोखरे हिरमसिगी मतंगदा NRFM की जनरल हेडक्वार्टर की इंफॉर्मेशन एंड द पब्लिसिटी सेक्रेटरी सना जाव मैदैना खुजेक पीरगा थादोरकपा चेरोलमन हाई प्रेसिडेंट द्रौपदी मुर्मुना मणिपुर लाकदोरिबा पुंजा असिदगी महागना स्टेट असिदा लेरिंगै मनुंग फावबा मणिपुर पुंबदा जनरल स्ट्राइक थमले मसिदा मई इसिंग अना लायेंग नुपी लान की थौरम अमदी मीडिया की ओइनदी जनरल स्ट्राइक असिदा कोंसलोय चेरोल असिना मखा ताना हाई लेबाक अमगी प्रेसिडेंट नत्रगना प्राइम मिनिस्टर अमदा करमना इकाई खुमनबा उतकदगे हाइबा खंगबा अखोइगी खुनाइनी अदुबु मणिपुर असे इंडिया की मखा पोनबा लोइलम अमनी हाइदुना ngami matagum mikup khudingi lalong होंगदुना ओटपी नैबीबा हिंगबगा मरी लेनबा पुमनमक लेखा ताहल्लगा थंबा मरमना इंडिया असे असेंगबा येकनबनी हाइदनबगी मरम लेते मणिपुर खुनाइबु खाइबुंग ताहल्लिबा असे खंगना अपंगबा थेंबगुम इंडिया ना पैकेज खरा लाउथोकपा करिगुंबा खरगी उरेप उयुंग तंबा संगाबना चिंगबा मोइथेम खरदा इरेचा सिंह पंगथबकी मतम नत्रे पुवारी की तांकक अमदा मणिपुरबु इंडियाना खुदुम चनबा ओइना कुमजा इंग्लिसिंग अमगा चमापन निफुमापन की सेप्टेम्बर की तांग कुनमाथोइदा मर्जर एग्रीमेंट तौनखिबा सिलोंग की राजबरीबु थुगाइबा हाइबसी मणिपुर मियाम की माइदा इंडियाना तिन सिस्टिन बनी हाइनसु चेरोलसिना मखाताना फोंगदोरखली मणिपुरी लोन का चप मानना निपान सुबह शेड्यूल चनमिनखिबा कोनकानी अमदी नेपाली लोन इंडिया की सेन्येक्ट यावरगा मणिपुरी लोन यावबा ngamhodaba sima karigino haiba wahang ama oiri haina मणिपुर यूनिवर्सिटी ऑफ कल्चर की वाइस चांसलर प्रोफेसर पाउनम गुनिंद्रोना
nungnang bafongdokre Manipuri Literary Society Imphal gi nifuma thoilak suba mapok kumon amadi chahi khuding gi society asina ai basing da piba mana lan thokpagi thoram ngasi Imphal gi Rup Mahal Theatre da pangthokre thoram aduda athoiba mithunglen gi warol piraduna Professor Paunam Gunendro na makhata na hai Indian Classical Language ki manung challiba Oriya amadi Bengali lon gumna Manipuri lon asisu classical language ama oibada nob trabak khalle adumakpu kari asoi aran leibigi thak asi yauna pukhatlaktabano amadi Manipuri lon asigi pukai sing asi kupna khana nainarabra haibigi wahang lakli lamdam asigi sahitya asi yelhongai matam lai haraubagi haktaktagi leiraklaba khunai asiga tatna thanaba yadraba machak ama oiduna lakli haike language both achieved like the masing the pidama pamiba as tawli ko mayam saite academy na karina kung mayam sinsi mayam how diba halla man sino kana diba adi musik mayam sinsino kona diba sin asidri ni haina aina thalde adu tawala masai akoi sista hitang akoi na ina punong jinsin januna kay no haim tam sista akoi khaini akoi musiki hai masai lain isi magdala ay masisita yan ang Pokemon ma kuisa no yobra ay kandiba kaya phajaba saita puthorna ba mayam na panna ba mayam na paning na ba dum makhan ki life puthorna ba gi wakhan encourage so bo ina kaya kitang mating pangna ba dum na pisu ba adum mamana ni Mikhal matamda politics tausi party amana tawba afaba thabakta saugatpagi haina bithamsi haina lamlai ACG MLA khongban tabam ibom chana phongdorakli wafam asi ngasi sawombung awang laikai da nauna saba loiraba lamlai fire substation sangabagi Thauramda mahakna phongdokhibani thauram aduda Imphal East District ki Deputy Commissioner Dr Nivedita Lairen Lakpam Manipur Fire Service ki Director L Navachandra yauna Maikai Adomgi Club Maira Paibi Loop amadi Gram Panchayat ki thomi singna sarupya khe thauram aduga mari leinana MLA ibom chana makhata na phongdokhibada lamdam asida thokliba irang asina miyam awaba phibam amada leire masidagi hena waribadi mayum makai tumna mai chakraba relief camp singda changjafam lauduna leiriba miyoi sing asini lamdam ama chawkhat pa haibasida mahausa gi tangdu leitaba fibam dehenba amadi aikoi masel gi marakta mating pangna ba haibasi aduki matik mathau tai haike Sehingga beliau bisa mengenai warga sesuatu dengan kembira, mereka tahu oh di sini tahu macam ini, ada mereka kembira, ada saya tahu dia di Amerika, ada mungkin waktu yang berlari, apa ini minggu tu kira, sisa lagi, harus tahu tadi, ada yang boleh jadi musim apa, ada yang musim apa isi mulai dia, untuk sudah ada, ada pun masih tahu tadi tidak, yang transfer mana, tahu tadi. Fire service agasi mai sako kata kalaga lai wadu ma organization mandati masidi yamna maroi ba koi biyo ko thana ba ya ko tu ma organization mani me bi life musundan tum tanana ma amna sauna no responsibility no ma tum ma ba me no aduna matang sila ina hajini muje koi Manipur fire service ta uji mi sani go 70 80 mutani koi na uji leisi all Manipur jona aduna yam galati aduna koi na kai da utai okay koi na theory ma ilu kutui station si asumi mati yaman laga aduna koi leisure ba mi manga taraduna koi awareness ki koi village fire safety committee se mari adugi mapokuna koi station ina oigani aduga mayam punna taruga koi miyam meeting pang aduna pragadi fire service ka na su koi miyam meeting pang moi man de koi adugi tapsaba main or reserve saba infrastructure dai nati aduna su mayam meeting pang mirkani aine Kiamgai pal ahan bi thong sabaloirabasu thong asidagi main road tarak palambi gi sarugasi ningthi na semjin da bamaram na accident tatana thokle athuba matamda mari leinabasing na lambi asi semjin rabadi logi mateng lauduna mari leinabasing gi mathakta mityeng changna na bhonargani haina Peace and Integrity Committee pek Kiamgai amadi all Kiamgai apun banupi lupna chaksin watham lakle ngasi Kiamgai pal ahan bi manakta pangthokpa pawgi mifamda peki convener chunga kham Megachandran hai Kiamgai pal ahan bi mapagi laisang hiden
Laisang hidden gi mathakta sariba thong asi ka hena wang na sarabasu thong asigi maning thangba thong khongdagi main road takiba lambi gi saru khara asi main road ki lambi asidagi ka hena ngamkhatpana maram oiraga ngaihak leitana accident thokpagi maram oire ngasi ayuk mafam aduda accident thokpadagi Manipur Legislative Assembly da Deputy Secretary oiba Robert Leitomjan kowa miyoi ama laikidaba simak yamna laibak thiba thodokni ring road project manung channa mafam asida thong ama sarakadaba leibana hauzik leiriba thong asi saringai manungda saba lepnanaba mari leinaba singda haikiba laikre adubu hauzikti thong asiga National Highway 2 ga wangbagi changka hena khenabana thong asiga National Highway asiga samnahanba hotnabada highway asigi mayaida leiriba median yobagi fibamda leire haike hiram asigi matangda Tabak asibu suriba contractor L Baleshwar da khanghan khrabasu ngasi fawba mitiang changdana leiri maramaduna makhatana misi mina thoktanaba hayengmak paikhat payaba thorang sing paikhat kadabani haina loop asina taksilakpaga loinana contractor asibushu blacklist thamgadabani haina demand tawrakle asi wangkhana maram goibaga maram orakan asigi elevation sema kadadi akoi press ki sinau bine su ubire suroki pa media boxe asibok nung yore Tikadar El Baleshwar haibra mangoda so akoina hare mana masi magi proclaim torba tawfoga hanu kolas wo leibase tawfoga mana asigi je kudukak tolaga asigi je accident to poi sangje asoi muti casualty se wangkhala le masidi ta akoi piki side ki yam thuna akoi FIR ba chalani aduna mari le naba masi concern engineer sing yam thuna action log dagadi ta ba akoi ligen goi ba akoi tawroni ha phang thamrage aduga tikadar masamak koi blacklist thambigadamni hodi leiba soiba adu accident hoiba koliba mayam Siribasingje moina taja logodabni concern department logodabni tikadar concern logodabni Manipur Legislative Assembly ki Secretariat Deputy Secretary oina thabak tawramba Khagempali Panthak-tagi Robert Leitomjamna ngasi manung matam chadana leikidabada Manipur Legislative Assembly Secretariat Employees Welfare Association na senduna awaba phongdokpagi mifam mama pangthokre Association asigi Secretary N Ravichandran thadorakpa awaba phongdokpagi cherol amana hai Manipur Legislative Assembly ki Speaker TA Saitabartana thoram mapu oiraga mahaki chamber da pangthokhiba awaba phongdokpa duda MLA Paunam Rosen MLA Janghelyung Panmai MLA Achap Udin MLA Sheikh Narul Hassan Susarukya ke Manipur Legislative Assembly ki Secretary Additional Secretary Director amadi Mala Sewagi Executive Member Singyauna minute ani tumina leptuna leikidrabagi mafamda awaba phongdokhi Aikhoigi chana lonsat amasung lining laison yokhat ki hairabadi aikhoi masel gi marakta chingthanabagi mahud amaga inkhatminaba mathau tai haina wangkhai SC MLA Thangjam Arun Kumar na phongdokre ngasi Ipak Film Production na sinduna Manipur State Kala Academy Awardee Singh Taram na okpagi thoram ama Manipur Press Club ki Sangai Hall da pangthokre thoram aduda Manipur State Social Welfare Board ki founder chairperson Dr RK Nayan Sana amadi Film Forum Manipur gi hanagi chairman S Mangol Jaun sarukya ke Ipak Film na taramna okhiba Manipur State Kala Academy Awardee Singh adudi Award for Performing Art Music da Sagol Sem Tizendra Singh Award for Performing Art Thang Tada Khundrakpam Surchandra Maitei Award for Performing Art Theatre ki Lamda Khwairakpam Bishwamitra Young Talent Award Music da Huidrom Pusparani amadi Young Writer Award Literature gi oina MK Saroz Khan ni hairi कोई लेजरीबा फॉर्म सिंगसी आर्ट फॉर्म सिंग खंगदे अम खंगदे कल्चर की खंगदे सिगी मयाम से कोई योगना थमगे हागदी कोई अमगा चिंतनबगी मुहूर्त अमगा योखनरगा अमना पिरक अफब थबक तोरपदा नंगना तोरिदि पैको जान होना बिजाम पैको मसे कोई मे लेबाग मयाम गिनी को गाना सिगुम्बा इनकरेजिंग होइबा वाही वता मयाम सिजनरगा मकोई फंक्शन पांथोक्तन होनरिबसी दुगी ममुल वांगे तोंगान बा सिंथादा थबक तोबिरिबसिंग दाइना फिल तोजिंजिंगबिसी मरोइना पेमेतै पांगल चिंगमी खंगदे अम खंगदे लोइनमक्ता अकोई पाइ पुन थंबिरंबा अदुगुंबा चनरन चतुगी तु मॉडर्न कल्चर अदुगुंबा लाइनिंग लाइसो मयाम से कोई ngaakna maruina haidwa field da leibiri chilnaw singna ngaakna thambirambagi tangai phadabdu lei adul masi ngai makai ekoi pithribi asida ekoi sikana no ekoi sikaram jati no haibasi haidu form sina ta kadrini karigumba koi
laing laisol sing art and culture sing mang khragadi koi Manipur haiba the maitai haiba mitai pangal haiba chingmi tami haiba pudimak se loina mang ki kadone aduna koi punamungna kanminana ba honaba da koi punna thodang lomina si Paugi marak thatna tenba break amatang lominase. SKTV na local operator singidamak nungairaba pau puduna lakshari high speed internet IPTV OTT yauna atai khudong saba kya piripa SKTV gi saruk ama oibiu franchise ki kuthangda mapangal kalaba connection facility leijare local cable operator ama oiduna miyamda news amasung entertainment program sing yohanbiu SKTV gi technology amasung magun leiraba service asida adumsi yawiu Akupa Marol Gidamak mobile number 7005259437 Natraga 8974209157 da call tawbirakuna khangbiba yagani Break matungda mukhana taram nokchari makhata pau pizari Manipuri Sahitya Parishad Assam gi mapok numit asi Inglising amaga chamapan humfuma thoigi October gi tang kun oige dauribra haina Manipuri Sahitya Parishad Mizoram gi hana gi President Khaidem Kandana Fongdorakli Khaidem Kandana Fongdorakibada Inglising amaga chamapan marfuni thoigi October gi tang kun trada Assam gi Hozai gi Gita Mandir da pangthokhiba mifamna kasar amasung Hozai gi Sahitya Parishad ki lup ani punsilaga Assam Manipuri Sahitya Parishad haina khangnarambadagi Manipuri Sahitya Parishad haina ming thonduna head office na silchar da oi bahaina lepna ki numit asida Hozai gi anawba lup ama sem ki adubu silchar da head office oiba Manipuri Sahitya Parishad na Hozai da sem ki ba lup ani asigi mapok numit asi chahi yangkhai mari chupna yetna duna lakhi adubu Inglising ani ga tara manga da Parishad asigi Guwahati da mifam pangthoktuna miyam na khanaraba matung yanaba puraktuna lup ani sigi mapok numit asi October gi tang tara taret Inglising amaga chamapan humfumathoi oibada chumle haina warep nakhi adubu lagliba wafam di Manipuri Sahitya Parishad Assam gi ahanba president asi kanana oifam thokpage hiram asigi matang da Inglising ani ga tara manga da pangthokhiba Parishad ki mifamna khana haudrabara haike amarom handak Parishad na puthokhiba Inglising ani kuntaru ki calendar da April thada sajibu kalen gi leimaida leikidraba oja mayanglangbam niladhaja gi ming Palliba asina achumba oirabadi Manipuri Sahitya Parishad Assam gi mapok numit asi Inglising amaga chamapan humfumathoi gi October gi tang kun oigadawri bara haina hanglakli Manipuri Sahitya Parishad Assam haina ekhoina khamnari basi Manipuri Sahitya Parishad Imphal gi Hozai masa haina mengthonduna haiba lup ani sigi mapok numit chahi jangkhai ga mari chupna jetna duna lakhiba ado hokhiba chahi Inglising ani ga tramanga Parishad asigi Guwahati mifamda yanabama puraktuna lup ani sigi mapok numit chi October tang 38 Englishim champan humbumathoi asina chumle haina warip nakhi aduga Parishadna handak puthokpi khiba Inglising aniga kunga taruk ki calendar aduda Assam gi ahanba president oja mayanglambam nildharja singhoni haina palliba wafam asina achumba oirabadi Manipuri Sahitya Parishad Assam gi foundation day asi October tang kun Inglising amaga champan humbumathoi oigadoribra haiba wafam asini mayambu amuka hanna thagachari Apunba Manipur kanba ima lub amkil gi makhada leiba Thobal ima haina khangnaba Thobal District United Women's Development Organization gi matam sangna president gi thau puramba sapam bimola na ngasi lekhidabada lup kayana awawa fongdokre ngasi kaisampata leiba amkil gi office ta pangthokpa awawa fongdokpa gi thoramaduda UPF Nupi Samas Tami Chingmi MSU amadi Nipko yauna tongan ba lup ki thomi singna lekhidrabigi mafamda leisu katuna ikai khumnaba utke Heart attack na maram oiraga leikidrabi khongjom sapam degi ima sapam bimola masagi chahi humfutara taruk sukre mahak Thobal ima haudorakpadagi achauba thaudang laurakpada natana UCM amadi kokomina chingba loop singdasu achauba thaudang lauramki sapam bimola na manung matam chadana leikidabagi awaba fongdokpaduda saruk yakiba singna tongan ba loop ki thomi singna awaba fongdokpaga loinana mahakna lauramba thaudang sing mensinba ngamlaroi haina su fongdoknaki
खंगौदना अखोइगी मतम कुइना अखोइना हेक खंगपदगी थबक लेबाकी थबक तौमिनरबा मसागी ओजेबा कया थादोगा पुंसीगी तंखाई हेंगुलबा असिफाउदा हनबा लेतना लेबाकी इशुदा अचौबा थौदांग लौबिरंबा तंबा इमाना ngasi खंगौदना लेबसिदा अखोइ पुनमकना खै लेतना अवाबा फुंदोगी Manipur lenga ki Manipur State Information Technology Society ki meeting makhada Manipur Technology Innovation Hub Imphal na sinduna numit nini chupna chathagadaba entrepreneur knowledge ki matang da workshop among si Wangjing da leiba IRDSO Training Center pothai in da hodokhrei component 5.2 support to aspiring entrepreneurship knowledge program of rising and accelerating MSME performance ramp program gi makhada pangthokpa workshop hodopki thoramda athoiba mithunglen oina saruk yaki Kaksing Khunyai Leikai da leiba thabaktagi Potharabad District Institute of Education and Training Diet Kaksing gi principal oiramba Biramangal Naurem na iba lairik Shiksha amasung tambibagi kanglon education and the pedagogy ngasi haunabi matung ina phongkhre Kakching Chumnang da leiba Kaksing Ashram na pangthok pathoram aduga mari leinana aiba Biramangal Naurem hai mahiroi singda lairik takpiba matamda kamdong na takpigani mahiroi singda lairik paning bagi wakhalon karam na pokhan gadage haibigi mat khangnana ba oja sing training tawbagi mathau yamna tai oja sing da hena mateng oigani khanduna lairik asi ikibani haiki lairik asi MS Inat publication Kaksing Chumnang na fongbani hairi Ministry of MSME Central Sector Scheme ama oiriba Rising and Accelerating MSME Performance REM ki makhada Implementing Agency oiriba Directorate of Trade, Commerce and Industries amadi State Nodal Agency Manipur Industrial Development Corporation Limited Manitko na General Manager District Industries Center Bisnupur ga khusam naduna Udyam registration drive among asi ireima laifam oina mamang leikai da pangthokhrei thoramaduda akhang ahi singna udyam registration tawduna lenga kiloisang singda entrepreneur ama oina sak takpagi kanaba amadi mateng loba yabagi lambi singi matangda wangangduna saruk yakhiba sing punna khangminakhe miyoi chama henbagi udyam registration tawduna udyam certificate singen thokhi Tamuraga tawong khangdana leiba youth singi ayamba maruoina makoigi khajitang oirabasu thabak ngaina bothaba yanaba wakhal ingnanabagi damakta aina haijaba aigi isada leiba talent entrepreneur ama oiningbagi business macha yamna chawba natragasu ama tawba yanabagi damakta with registration asi angai phadana tawbiu haiduna drive asi akoina MSME ki makhada Trade, Commerce and the Industry Department ki makhada district singida leiba DIC singida monitor taw haiduna akoina awareness asi tawjabani Assam Rifles ke laikhidraba Rifleman Rakesh Singh amasung Labka Dumdum ani gi mafam da ikai khumnabagi thauram ama ngarang amasung asigi nimita Assam Rifles na sillaga tongan ba mafam da pangthokhrei Rifleman Rakesh Singh gi mafam da ikai khumnaba utbagi thauram ama battalion headquarter Modi da pangthokhi laikhidraba Rakesh asi kumja Englishing aniga amagi December gi tang tareta masagi mathau pangthoklingai da mathwai thakibani mahag headquarters company gi quick reaction team da yauduna khulai paiba lalhoklup singa khut thoknabada thawai thakibani amaromda laikhidraba Rifleman Labka Dumdum gi mafam da ikai khumnaba utbagi thauram ama ngasi Tengnopal district da pangthokhi laikhidraba Rifleman asi kumja Englishing amga chamapan yankhai taruki December gi tang nipan da naga gi lalhauba singa Nagaland gi longkhim da khut thoknabada laikhidabani hairi
lamsang dalaiba Praja Higher Secondary School gi yard 100 ki akoibada hidak managi potlam sing yondana naba drive chathakre hiramasigi matangda District Tobacco Control Imphal West District ki Nodal Officer Dr. A. Dines na thadorak pachirolaman hai drive adu Manipur lenga ki Medical Department Home Department amadi School Authority ga khusam naraga chathakibani Tobacco Control Laws mapung fana chatna hannabagi pandamda chathakiba drive adu da Praja Higher Secondary School gi yard chamagi akoibada hidak managi potlam sing yon bada athing bathamba oina yellow line ama mark tawramki Chandel District ki manung channa leiba Sonjang Khulda Sam Rifles ki personal singa kuki gi CSO amasung mafam adugi khunja singa unaduna chawkhat thaurangi matangda khana nainaba mifam ama pangthokre hairi hiramasigi matangda Imphal Assam Rifles ki paw aman hai mifam adu hauki batang tarukta pangthokibani sector Assam Rifles palel gi Deputy Inspector General na mayai tangbal lawraga pangthokiba mifam adu da haujik paikhatliba community gi chawkhat thauranga mari leinaba project kaya gi matangda khana nainakhe mifam adu da gi luchingba singna Khengzoi subdivision da Assam Rifles na paikhat ba chokhat thaurangi thabak thauram sing adubu thagat ba phungdokhe hauziga muk sanabagi pau pizari Anirak Suba, Director General of Assam Rifles, DGAR Men's and Women's Polo Tournament, English ngani kun mga gingasi. Nupagi sana kiba tongan ba match singda, Chingkhay hunba Polo Club, Arvin Polo Club, amadi Luang Pokpa, Polo Club, Mai Pakre. Malim gi oina khwaidagi lead ba amadi Ahingba Polo Ground amasu oiriba Mapal Kangjai bungda ngasi. Marini chanba numita sana kiba hanba ground gi match ta, Chingkhay hunba Polo Club na Thobal District Polo Cup pu, Panjal Taruk Mari da Maithiba PK, Ani Suba Ground gi sana kibadana Arvin Polo Club na Nambul Mapal Polo Club pu Panjal Nipan ani da Chawna Maithiba PK loinana ahom suba ground gi match tana Luang Pokpa Polo Club na Assam Rifles Polo Team B bu Panjal Taruk ani da Maithiba pibangam ke Chathariba Polo Tournament asigi makha ba match oina hayeng nungtil pung amata bada Black Watch Polo Club amadi Mayang Imphal Polo Club ka sanaragani ani suba ground da KNMM Riding School Team B amadi Paradise Polo Club na sanagani loinana ahom suba ground na Loyalakpa Polo Club amadi Lining Thau Khori Phaba Polo Club Nambol ani na sanagani hairi All Manipur Football Association Ampana Sinduna Sektagi SSC Ground Sathariba Ahomlak Suba Premier League 2025-26 King Asisana Kiba Tongan ba match singda SSU Singzamayamadi United Chandel FC Mai Pakre Sek Babu Macha Memorial Trust na sponsor Tauraga Chathariba Premier League Asiging Asi Hanba Ground Gisana Kiba Marfutaruk Suba League Match ta Southern Sporting Union SSU Singzamayna Mayang Imphal United FC Bupanjal Amasino da Maithiba Piraga full point ahum fangbangam Craig Lekasida SSU na hauzik fawda match puna tara humdoi sana kibada match tara mathoi mai pak pagalwina na point kuntra mari fangduna point table gi khwai gi makok oiri loina na ngasi nungthil sana kiba ani shuba ground gi humfut Marifu Taret Suba League match tana United Chandel FC na Rising Athletic Union Rao Lairik Embam Laikai Bupanjal ahum ani da maithiba pibangam khrei Chathiriba Premier League asigi makha taba match oina hayeng ayuk ki pung tara mathoi makhai tabada Sangai Heroes amadi Amofa Moiranga Ahanba Ground Sanagani Loinana Anisuba Ground gi match oina hayeng nungtil pung ama makhai tabada Imphal Youth FC amadi Sangolban United Team ani gi marakta akan lamba tongnaragani hairi Kunmathoi Suba AR amadi DSSC ani na khusam naraga Sports Complex Sandel da chathariba Kargil Brave Hearts Memorial Football Tournament English Singani kun manga ngasi loisin kibagaloina na Damzol YC na team champion oikre football tournament asigi ngasi aroiba numit ki sana kiba final match ta Damzol YC na Naringku YC Bupanjal ahum amada maithiba piraga team champion oibangam ke team champion oikraba Damzol YC team gi maikai digi chan kiba Panjal ahum adu Rengtinson Lenin amadi Bungpem na mathang sit na Panjal amamam chanbangam ke aduga team runners up ta haukiba Naringku YC team gi maikai digi chan kiba matangai raba Panjal aduna Singwal na chanbangam kibani tournament adugi akhanaba mana oina Damzol YC gi Lenin na top scorer Naringku YC gi Kanlun Koboina best player oin loinana Damzol YC gi Joingam na best goalkeeper gi award fangbangam ke tournament loisen bagi thoramda
26 Sector AR gi DIG Robin Chatterjee na athoiba mithunglen oina saruk yaduna team champion amadi team runner up takiba team singda cash award amadi trophy khusinaduna pungning thawitke. All India Football Federation AIFF ki mideng makhada home and away basis ta chathariba zonal round group J gi under 18 Elite League 2025-26 ta Classic Football Academy chauna mai pakre ngasi group J gi loitang football arena da chathakiba 7 Taret Suba League match ta CFA gi home ground match ta CFA na Sangai Heroes ang Thabu Panjal ahum sinoda mai thiba pibangam kibani Classic Football Academy team gi mai kai digi mai pakpagi Panjal ahum adu khetri mayum lan ngamba ngalan ngamba na match ki minute kun mapan amadi kun thahum doi suba minute ta mathang sit na Panjal amumam chanbangam ke aduga CFA gi ahum suba Panjal aduna Maharabam Roshan na marifumari suba minute ta chanbangam kibani Elite League asigi makha taba match oina Classic Football Academy gi away match ta Taida ga Tobul Mamang Playground da tha sigi taramari da akan balamba taunaragani hairi. All Manipur Football Association Namfana Sinduna Lamlong Thongkhonggi Artificial Turf Ground da Tim Kunmari na group ahum da saruk yaduna ngasi dagi tarani parak suba Manipur State League English ngani kunmanga kuntaruki ngasi sanakiba match singda NMFA amadi Neroka FC mai pakre ngarang dagi hauduna chathariba State League asigi ngasi ahanba ground gi anishuba league match ta NMFA na Social Development Club pu yamna laksana Panjal taret anida maithiba PK loinana ngasi gi anishuba ground da sanakiba hum suba league match ta na Neroka FC na Elite FA bu Panjal amasino da maithiba pibangam kibani. All India Football Federation AIFF na sinduna thasigi taramanga dagi hauraga taramapan fawba Tripura gi Agartala da leiba Umakanta Ministerium da pangthokadaba humfutara mapan raksuba National Football Championship for Santosh Trophy 2025-26 ta saruk yarugadaba Manipur gi Apun Basanaroi Kungi final squad list ki maming laukthokre ngasi amfana thadorakpa cherolamagi matung ina final list ki maming laukthokra Basanaroi sing hayeng ayuki pung nipan tabada association asigi technical committee da report tawragadabani haina makha tarakli Manipur football team maduda goalkeeper Sanaroi ani defender Sanaroi nipan midfielder Sanaroi taret kaloinana forward Sanaroi ahum yauraga punama Sanaroi kunbu final phase ke trial selection da state asigi mahussinana bakhangla kibani hari. Minuthong hata mana Imphal ground da chathariba anirak suba state level 9 Men A side tennis ball cricket tournament 2025-26 king asi sanakiba tongan ba match singda AFI hitters hata BCC mayang Imphal amadi MED INC Babu Paramai Pakre Minuthong hata Golapati Athletic Union na Sinduna chathariba cricket tournament asida tongan ba cricket team kunmari na sarugyaraga group mari thokna khaidok tuna chathariba tournament asidagi ngasi sanakiba ahanba match ta AFI hitters hatana Nurul Hakik 11 bu wicket mari da mai thiba pikre match aduda mai pakraba AFI gi hitters ki Washit Kadri na man of the match taki tournament asigi ngasi sanakiba ani shuba match na BCC mayang Imphal na AFI hitter hata bu wicket tareta mai pakhe match aduda mai pakraba BCC gi Sanaroi Farid na man of the match ki mana fangki loina na tournament asigi ngasi sanakiba ahum suba match na Med INC Babu Parana SR Automobiles Ragailong buran tara tareta mai thiba PK match aduda mai pakraba Med INC Babu Paragi L Bisorsit na Man of the Match award pangbangam ki. Posterior Hockey Academy Manipur from Thangmoiban Yumnam Laikaina Nau na thau pugadaba mioi singi maming laukthokre Academy asigi sahi ahum gi term gi damak thau puna na ba oina irungbam Nandeshwar bu President oina yetna balaitana khanki from gi Managing Committee singna saruk yaduna August ki tang Tarada pangthokiba special general body meeting gi matung ina ngasepam Sundar Ningthauzam Rameshwar Loitongbam Lalit Kumar Khetrimayum Lalmani nang Ngairangbam Thabaleima amadi Thaudam Nabakeshwar bu mathang sitna Vice President Secretary Assistant Secretary Treasurer loinana member oina khanki haina Academy asigi nauna secretary oina Thaupuriba N Rameshwarna khudek puduna thadorakpa cherolamana hairi Huzuloi selakpada maroiba pausing amukahana pizari
कामजोंग डिस्ट्रिक्ट की मनुंग चन्ना लितांदा कुकी जो सिंगना लांजेन अदुना लेरिबा रिलीफ कैंपता एमएलए युमनाम खेम चांना चत्तुना अवाना पुकमेन पाउमे नखरे नौना खुंदा लेता बहौरगलिबा लांजेन अरुबसिंगी मपुंग फाना रिहेबिलिटेट तौननबा डीसी सिंगना लेंगा कतानरगा पॉलिसी अमा पुथोकपगी तंगाई फदबा लई हाइना कोकोमी की कन्वेनर KH अथौबना फोंदोरकली स्टेट असिगी काचिन कोया सिनबा थुंगना चथोक चसिन तौबदा खुदोंग चाननबा MST की बस सर्विस हौननबा थबक पाइखतली हाइना एडिशनल चीफ सेक्रेटरी ट्रांसपोर्ट अनुराग बाजपाईना फोंदोखरे लेंगा की स्कूल की ओजा अमसुंग महैरोई सिंगे पेरेंट्स का पाव फाउनबगी चांग वाटपना महैरोई सिंगदा असोइबा कया अमा यावरकली हाइना एजुकेशन एस के डायरेक्टर NG बोगेंद्रना हाइरी रिलीफ कैंप सिंग संग फमलौदुन लेरिबा लांजेन रखिबा सिंगी लेंगाक न पीबा राशन मनी हंदोखिबा अदु ngasi यानाबा पुरकपदगी अमुक पीखरे अमसुंग PMGSY Phase 3 की थबक सिंग जुरीबाम डिस्ट्रिक्ट अथुबा मतमदा पाइखत पिननबा आजुका अमदी JDO ना मणिपुर की गवर्नर अजय कुमार भल्लादा तक्सिनखरे मतंग असदा बुलेटिन असी लोइसनजरे मणिपुर मियाम की पुंसीदा ख्वाइदगी हेना मरु ओइबा स्टेट असिगी लेबाग असिगी अमदी मालेम की ई पाउ सिंगी दमक SKTV न्यूज़ पु मिटिंग तादुना लेबियो पुमनमक पु अमुक हना खुरुमजरी।